ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯅꯨꯅ ꯆꯥꯛꯁꯤ ꯆꯥꯔꯁꯤ ꯍꯥꯏꯕꯅꯦꯕ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗ ꯑꯋꯣꯏꯕ꯫ ꯍꯣ ꯏꯃꯥ, ꯍꯣ ꯄꯥꯕꯧ, ꯇꯥꯆꯧ, ꯆꯥꯛꯁꯤ ꯊꯤꯔꯦ ꯍꯥꯏꯕꯅꯤ ꯅꯣꯏꯀꯣ꯫ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯉꯥꯡꯅꯔꯗꯤꯅꯦ ꯑꯩꯅꯦ ꯍꯌꯦꯡꯈꯩ ꯆꯥꯛ ꯑꯃꯠꯇ ꯍꯦꯛ ꯍꯥꯞꯄꯣꯏꯍꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯤꯁꯤꯡꯁꯤꯕꯨ꯫ ꯊꯣꯏꯅꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯊꯪ ꯆꯪꯅꯔꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ ꯃꯈꯣꯏ ꯏꯕꯦꯝꯃꯒꯤ ꯏꯁꯧꯁꯤꯗꯤꯕ ꯊꯕꯛꯀ ꯁꯨꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦꯍꯦ꯫ ꯍꯣ ꯊꯕꯛ ꯁꯨꯕꯗꯤꯅꯦ ꯆꯥꯛꯁꯤ ꯆꯥꯔꯒ ꯁꯨꯕꯗꯤ ꯌꯥꯏꯗꯅ, ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯆꯥꯛ ꯀꯂꯥꯝ ꯑꯝꯇ ꯐꯥꯎꯅꯗ꯭ꯔꯕꯣ ꯇꯥꯆꯧ ꯍꯣꯏꯕꯣ? ꯏꯃꯥꯗꯤ? ꯌꯨꯍꯦꯟꯅ ꯍꯥꯏꯔꯝꯃꯕꯅꯤ ꯂꯥꯛꯆꯔꯖꯅꯤ꯫ ꯆꯥꯎꯇꯣꯟꯅ ꯍꯥꯏ ꯏꯕꯨꯡꯉꯣ, ꯆꯠꯂꯨ ꯅꯃꯥꯗꯣ ꯑꯝꯇ ꯀꯧꯔꯨꯆꯣ, ꯃꯗꯨꯃꯁꯨꯅꯦ ꯆꯤꯡꯗꯨꯅꯅꯦ ꯄꯨꯔꯛꯇ꯭ꯔꯤꯈꯩ ꯍꯦꯛ ꯌꯥꯗꯕꯅꯤ꯫ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ꯫ ꯁꯦ ꯄꯥꯕ, ꯇꯥꯆꯧ ꯀꯧꯔꯨꯔꯣ ꯌꯥꯔꯦ ꯏꯃꯥꯗꯣ, ꯆꯥꯛꯁꯤ ꯄꯨꯟꯅ ꯆꯥꯁꯤ ꯇꯧꯕꯅꯦꯕ꯫ ꯍꯣꯏ ꯏꯃꯥ ꯀꯧꯕꯩ ꯊꯕꯛꯁꯤꯃꯅꯦ ꯑꯩꯅ ꯑꯗꯨꯝ ꯇꯥꯔꯗꯕꯅꯤ꯫ ꯌꯨꯍꯦꯟ ꯉꯥꯡꯗꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯈꯤ ꯍꯤꯡꯒꯣꯜꯗ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ꯫ ꯌꯨꯍꯦꯟꯅ ꯑꯣ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯥꯁꯦ꯫ ꯍꯣ ꯏꯃꯥ ꯊꯕꯛ ꯐꯕꯤ, ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯤꯁꯤ ꯏꯃꯥꯕꯨ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯃꯦ꯫ ꯁꯈꯤꯅ ꯍꯥ ꯑꯣ ꯀꯔꯤ ꯍꯥꯏꯕꯅꯣ? ꯇꯧꯔꯗꯧꯅꯤ, ꯇꯥꯔꯔꯣꯏꯕ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ꯫ ꯍꯣ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕ꯫ ꯆꯠꯂꯣꯗ, ꯊꯕꯛ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ ꯅꯃꯤꯠꯇꯨꯕꯣ? ꯅꯣꯏ ꯆꯥꯅꯤꯡꯉꯒ ꯆꯥꯎꯁꯨ ꯆꯠꯂꯨ꯫ ꯑꯣ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ꯫ ꯍꯣ ꯌꯥꯔꯦ ꯆꯥꯛꯇꯣ ꯆꯥꯔꯒ ꯇꯧꯔꯣ ꯀꯩꯗꯧꯔꯒꯦ? ꯆꯥꯛꯁꯦ ꯏꯆꯟꯅ ꯄꯨꯟꯅ ꯆꯥꯁꯦꯅ ꯍꯥꯏꯔꯤꯕ, ꯉꯥꯏꯍꯧꯔꯤꯕꯅꯤ, ꯄꯥꯕꯁꯨ ꯉꯥꯏꯍꯧꯏ꯫ ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯏꯃꯥ ꯅꯪ ꯑꯃ ꯑꯉꯥꯡ ꯃꯆꯥ ꯇꯧꯅ ꯑꯅꯝ ꯀꯜꯂꯅꯨꯕ꯫ ꯑꯩꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯏꯃꯥꯒꯤ ꯆꯥꯛ ꯆꯥꯅꯕ ꯀꯧꯕꯗꯇ ꯁꯤꯗꯧꯔꯕꯅꯦ ꯑꯩ꯫ ꯍꯣ ꯅꯪꯅꯅꯦ ꯅꯊꯧ ꯂꯩꯇꯕꯒꯤ ꯈꯪꯉꯕ꯭ꯔꯥ? ꯅꯪ ꯆꯥꯅꯤꯡꯉꯒꯅ ꯆꯥꯔꯨꯆꯣ ꯀꯩꯅꯣ, ꯄꯥꯅꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯩꯁꯦ ꯅꯣꯏꯅ꯫ ꯐꯔꯦ ꯊꯕꯛ ꯌꯥꯝ ꯐꯈꯤꯕꯒꯤ ꯋꯥꯅꯦꯕ ꯏꯃꯥꯒꯤꯁꯦ꯫ ꯐꯔꯦꯀꯣ, ꯐꯍꯧꯔꯣ ꯅꯪ꯫ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ ꯉꯝꯖꯄꯣꯠꯇꯦꯗ꯫ ꯃꯥ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯅꯦ ꯆꯥꯛꯇꯨꯝ ꯆꯥꯔꯨꯒꯦ, ꯀꯅꯥꯅ ꯈꯣꯏꯗꯧ ꯂꯪꯈꯠꯂꯛꯅꯕꯅ꯫ ꯌꯨꯍꯦꯟ ꯀꯧꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯅꯨꯅ ꯀꯩꯗꯧꯔꯦ ꯇꯥꯆꯧ, ꯏꯃꯥꯗꯤ? ꯑꯣ ꯈꯪꯗꯦ, ꯂꯥꯎꯕ ꯌꯥꯗꯦ꯫ ꯀꯥꯏ ꯆꯥꯛꯇꯣ ꯄꯤꯔꯣ, ꯑꯩꯅꯦ ꯆꯥꯛꯅꯒ ꯂꯥꯝꯕꯅꯦ ꯉꯝꯖꯄꯣꯠꯇꯦ꯫ ꯀꯅꯥꯅ ꯁꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯀꯧꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦꯝꯅꯤ꯫ ꯆꯥꯎꯇꯣꯟꯅ ꯍꯩꯃ ꯅꯠꯇꯦ ꯀꯩꯗꯧꯍꯧꯒꯦꯅꯦ ꯅꯃꯥꯗꯨꯕꯣ? ꯍꯣ ꯍꯤꯡꯒꯣꯜꯗꯅꯦ ꯅꯥꯄꯤ ꯐꯣꯏ ꯂꯩꯍꯧꯏ, ꯑꯩꯅ ꯀꯧꯕꯒ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯆꯥꯅꯤꯡꯕ ꯅꯣꯏ ꯆꯥꯔꯨꯆꯣ, ꯊꯕꯛ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣꯅ ꯍꯥꯏꯔꯛꯏ, ꯋꯥ ꯂꯣꯏꯔꯦ꯫ ꯇꯧꯔꯗꯣꯏꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ, ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯍꯥꯏꯅꯕꯗꯗꯅꯦ ꯏꯃꯨꯡ ꯃꯅꯦꯜ ꯍꯦꯛ ꯅꯥꯏꯕ, ꯄꯦꯜꯂꯕꯅꯤ꯫ ꯁꯦ ꯇꯥꯆꯧꯒꯤ ꯆꯥꯛ ꯑꯩ ꯀꯧꯔꯨꯈꯤꯒꯦ, ꯄꯥꯕꯒ ꯇꯥꯆꯧꯒ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯍꯩ ꯀꯧꯔꯨꯔꯅꯨ, ꯃꯁꯥꯅ ꯂꯥꯝꯃꯀꯥꯟꯗꯅꯦ ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯅꯤ꯫ ꯍꯣ ꯑꯩꯅ ꯈꯪꯖꯕꯤ ꯑꯃ ꯂꯩꯌꯦ, ꯑꯗꯨꯅꯅꯤ꯫ ꯂꯥꯛꯑꯣꯏ ꯈꯪꯉꯕ꯭ꯔꯥ? ꯌꯥꯔꯦ ꯄꯥꯕꯒ ꯇꯥꯆꯧꯒꯅꯦ ꯆꯥꯐꯝ ꯊꯣꯛꯄꯗ ꯑꯗꯨꯝ ꯆꯥꯔꯣ, ꯑꯩ ꯏꯃꯥꯒ ꯑꯗꯨꯝ ꯆꯥꯔꯒꯦ꯫ ꯊꯣꯏꯅꯨ ꯃꯃꯥ ꯀꯧꯕ ꯂꯥꯛꯏ, ꯑꯗꯨꯕꯨ ꯁꯈꯤꯗꯤ ꯃꯥꯒꯤ ꯅꯥꯄꯤ ꯐꯣꯏꯕꯗꯣ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯆꯥꯛꯀꯁꯦ ꯀꯔꯤꯃꯠꯇ ꯂꯥꯝꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯃꯤ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ꯫ ꯍꯣ ꯏꯃꯥ, ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯈꯤꯁꯤ, ꯆꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤꯅꯦ ꯊꯕꯛ ꯁꯨꯔꯤꯗꯣ ꯋꯥꯕꯅ ꯂꯣꯏꯔꯅꯤ ꯍꯥꯏꯕ꯫ ꯁꯈꯤ ꯂꯥꯎꯔꯤꯕꯗꯣ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ ꯍꯩꯃ, ꯍꯣ ꯏꯃꯥ, ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯕꯣ? ꯉꯁꯥꯏꯗꯒꯤꯅꯦ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯔꯁꯦꯅ ꯀꯧꯔꯤꯁꯤ꯫ ꯑꯍꯜ ꯊꯪꯗꯅꯦ ꯌꯥꯝ ꯉꯥꯡꯅꯕ ꯋꯥꯍꯜꯂꯛꯀꯅꯨꯀꯣ ꯅꯣꯏ꯫ ꯍꯩꯃ, ꯀꯔꯤꯝꯇꯒ ꯈꯨꯝꯗꯤꯌꯦ꯫ ꯍꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕꯅꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯨ ꯁꯈꯤ ꯇꯥꯅ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯨꯝꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯉꯥꯎꯔꯦꯗꯅ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯉꯥꯡꯕꯁꯨ ꯈꯨꯝꯗꯦ, ꯀꯔꯤꯅꯣꯕ ꯏꯃꯥꯅ ꯈꯜꯂꯤꯁꯤꯕꯣ? ꯍꯣ ꯇꯥꯏꯌꯦ, ꯅꯣꯏꯅ ꯀꯧꯔꯤꯕꯗꯣ ꯈꯨꯝꯃꯣꯏꯅ ꯈꯨꯝꯗ꯭ꯔꯤꯕꯅꯦ ꯑꯩꯒꯤꯁꯦ꯫ ꯀꯩꯒꯤ? ꯍꯣ ꯉꯁꯥꯏꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯥꯅꯤꯡꯗ꯭ꯔꯤ, ꯆꯥꯅꯤꯡꯕ ꯅꯣꯏ ꯆꯥꯔꯨꯔꯣ, ꯑꯩ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯔꯦꯗꯅ, ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯀꯔꯤꯅꯣ ꯈꯪꯗꯦ, ꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯕꯛꯅꯤ ꯊꯕꯛ, ꯅꯣꯏꯅ ꯅꯣꯡꯃꯇ ꯅꯥꯄꯤ ꯃꯀꯥ ꯑꯃꯇ ꯐꯣꯏꯕꯤꯗꯧꯁꯨ ꯅꯠꯇꯕꯗ ꯀꯔꯤ ꯆꯥꯒꯦꯅ ꯉꯥꯡꯂꯤꯕꯅꯣ? ꯍꯩꯃ, ꯍꯣ ꯅꯥꯄꯤꯗꯣ
ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯥꯜꯂꯁꯨ ꯌꯥꯏꯌꯦ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯥꯛꯁꯦ ꯍꯥꯏꯕꯅꯤ ꯄꯥꯕꯒ ꯇꯥꯆꯧꯒꯗꯤ ꯄꯤꯖꯔꯝꯃꯕꯅꯤ ꯑꯩꯗꯤ ꯏꯃꯥꯒ ꯆꯥꯒꯦꯅ ꯉꯥꯏꯔꯤꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯆꯥꯔꯨꯔꯣ ꯅꯪꯁꯨ ꯍꯩꯃꯥ ꯀꯩꯅꯦꯒꯦ ꯁꯤꯗꯤ ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥꯕ ꯑꯍꯜꯁꯤꯕꯣ ꯁꯤꯕꯨ ꯍꯌꯦꯡ ꯍꯋꯥꯏ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯀꯥꯟꯗ ꯋꯥꯗꯧꯔꯤꯗꯀꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯡꯅꯕꯁꯦ ꯍꯣ ꯉꯥꯡꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩ ꯅꯈꯣꯏꯗ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯎꯔꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯅ ꯃꯈꯨꯠꯇ ꯏꯟ ꯄꯥꯏꯗꯨꯅ ꯆꯦꯟꯆꯠ ꯆꯠꯅꯔꯤꯕꯗꯨ ꯍꯩꯃꯥ ꯏꯟꯗꯨꯋꯥ ꯀꯔꯤꯅꯣꯅꯦꯍꯦ ꯀꯔꯥꯏꯗꯅꯣ ꯅꯣꯏꯅ ꯆꯦꯟꯆꯠ ꯆꯠꯂꯤꯕꯗꯨꯕꯣ ꯏꯟꯋꯣ ꯀꯩꯋꯣ ꯅꯠꯇꯦ ꯀꯔꯥꯏꯗꯅꯣ ꯍꯣ ꯏꯆꯦ ꯁꯈꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯇꯨꯔꯦꯜ ꯑꯗꯣ ꯏꯁꯤꯡ ꯀꯪꯊꯔꯛꯄꯒꯤ ꯉꯥ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯔꯤꯌꯦ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯏꯆꯦꯕꯣ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯅꯅꯦꯍꯦ ꯏꯟꯗꯨꯋꯥ ꯑꯁꯦꯡꯕꯒꯤꯅꯦ ꯏꯆꯦ ꯏꯆꯦ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯦꯀꯣ ꯃꯤꯅ ꯍꯥꯟꯅ ꯂꯣꯏꯅ ꯐꯥꯅꯈꯤꯕ ꯇꯥꯔꯦ ꯍꯩꯁ ꯑꯩꯁꯨ ꯐꯥꯍꯧꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯍꯥꯏꯕꯦꯝꯃ ꯀꯗꯥꯏ ꯍꯪꯒꯦꯟꯗꯣ ꯄꯨꯊꯣꯔꯛꯎ ꯏꯃꯥ ꯏꯟ ꯆꯤꯡꯉꯨꯒꯦ ꯃꯤ ꯉꯥ ꯃꯌꯥꯝ ꯐꯥꯅꯩ ꯍꯥꯏꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯣ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯁꯦꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯨꯒ ꯑꯃꯨꯛ ꯏꯟ ꯆꯤꯡꯉꯨꯒꯦꯌꯦ ꯀꯔꯤꯅꯣꯕ ꯀꯔꯤ ꯀꯣꯛꯅꯣꯕ ꯏꯃꯥꯕꯨ ꯍꯩ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯃꯤ ꯂꯣꯏꯅ ꯐꯥꯅꯈꯤꯕ ꯇꯥꯔꯦꯅꯤ ꯅꯪꯕꯣ ꯅꯪ ꯆꯥꯅꯤꯡꯉꯒꯅ ꯉꯁꯥꯏꯅ ꯑꯩꯅ ꯆꯥꯔꯨꯔꯣ ꯍꯥꯏꯔꯦꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯔꯥꯡꯁꯦ ꯉꯁꯥꯏꯅ ꯆꯥꯛꯇꯣ ꯆꯥꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯗꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯍꯪꯒꯦꯟꯗꯨꯅ ꯍꯩꯁ ꯃꯤꯅ ꯂꯣꯏꯅ ꯐꯥꯅꯈꯤꯕ ꯇꯥꯔꯦ ꯑꯩꯅ ꯀꯃꯥꯏꯅꯅꯦ ꯄꯥꯎ ꯇꯥꯍꯧꯗ꯭ꯔꯤꯅꯣꯕ ꯇꯧꯔꯤꯁꯤꯕꯣ ꯏꯆꯥꯁꯤꯡꯅꯦꯅ ꯇꯧꯔꯤꯁꯦ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕꯗ ꯑꯃꯠꯇ ꯍꯥꯏꯔꯣꯏꯗꯧꯅꯤ ꯃꯣꯏꯅ ꯀꯜꯂꯤꯁꯦ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯈꯛꯇꯅꯤ ꯃꯤꯍꯧꯕ ꯀꯔꯥꯝꯕ ꯀꯥꯁꯦ ꯑꯃꯠꯇ ꯄꯣꯛꯇꯕ ꯖꯥꯠꯂ ꯈꯪꯗꯦꯃꯤ ꯍꯩꯃꯥ ꯏꯃꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯑꯩ ꯆꯥꯛ ꯆꯥꯔꯨꯔꯅꯤ ꯑꯩ ꯈꯪꯗꯦ ꯆꯥꯎꯑꯣꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯦꯅ ꯅꯪꯅ ꯌꯥꯗꯕꯩ ꯋꯥꯅꯤ ꯍꯥꯏ ꯆꯥꯛ ꯇꯣꯛꯑꯒ ꯇꯨꯔꯦꯟꯗ ꯀꯨꯝꯃꯧꯀꯣ ꯏꯃꯥ ꯉꯥ ꯐꯥꯔꯝꯒꯦ ꯁꯈꯤ ꯉꯥꯡꯅ ꯁꯤꯗꯣꯛꯂꯕ ꯏꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯆꯠ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯗꯨꯅ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯝꯃꯤ ꯆꯥꯎꯇꯣꯅ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯅꯃꯥ ꯀꯧꯔꯨꯅꯤꯅ ꯆꯠꯈꯤꯕꯗꯥꯏꯅꯦ ꯅꯃꯥꯗꯤ ꯀꯗꯥꯏ ꯍꯣ ꯏꯅꯝꯃ ꯏꯟꯗꯨꯅꯅꯦ ꯇꯨꯔꯦꯜ ꯀꯪꯊꯔꯛꯄꯒꯤ ꯉꯥ ꯌꯥꯝ ꯐꯅꯩꯅ ꯍꯥꯏꯖꯤꯜꯂꯝꯃꯦꯕ ꯉꯥ ꯐꯥꯔꯨꯅꯤꯅ ꯆꯠꯈ꯭ꯔꯦ ꯆꯥꯛꯀ ꯆꯥꯁꯤꯒ ꯇꯥꯗꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯀꯥꯟꯅꯒꯗꯕ ꯄꯥꯎꯁꯦ ꯄꯨꯁꯜꯂꯛꯇꯦꯅ ꯑꯣꯟꯈꯠꯂꯒ ꯁꯥꯎꯖꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯌꯨꯍꯦꯟꯅ ꯑꯗꯨꯅꯦ ꯑꯩꯅ ꯀꯧꯔꯨꯅꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤꯅꯦ ꯄꯨꯛ ꯊꯜꯂꯦ ꯅꯪꯁꯨ ꯆꯥꯊꯣꯛꯑꯣ ꯏꯃꯥ ꯉꯥꯏ ꯂꯩꯔꯗꯤꯅꯦ ꯅꯍꯥꯟ ꯑꯗꯨꯃꯥꯏꯅ ꯅꯪ ꯑꯃꯨꯛ ꯆꯔꯥ ꯍꯦꯟꯖꯁꯅꯤ ꯕꯥꯕꯥ ꯑꯩ ꯁꯤꯡꯗꯣ ꯈꯥꯏꯕ ꯍꯧꯔꯝꯃꯒꯦꯀꯣ ꯍꯣꯏ ꯍꯧꯔꯝꯃꯣ ꯏꯄꯥꯁꯨ ꯂꯥꯛꯑꯒꯦ ꯕꯦꯝꯃ ꯀꯥꯟꯅꯗꯦ ꯅꯃꯥ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯅꯦ ꯍꯧꯗꯣꯡ ꯃꯃꯥꯏ ꯑꯣꯏꯅ ꯅꯥꯟꯕꯅ ꯐꯩ ꯏꯄꯥꯗꯤ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒꯅꯦ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯠꯄꯤꯔꯨꯔꯣ ꯆꯥꯛꯇꯨꯁꯨ ꯈꯔ ꯄꯨꯔꯣ ꯑꯗꯨꯒ ꯄꯤꯖꯕꯤꯔꯨꯔꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯕꯛꯇ ꯄꯪꯁꯨ ꯁꯨꯔꯒ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕꯗꯣ ꯑꯗꯨꯅꯅꯤ ꯍꯌꯦꯡ ꯍꯛꯆꯥꯡ ꯁꯣꯛꯂꯛꯀꯗꯣꯏꯁꯤ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯃꯥ ꯍꯛꯆꯥꯡ ꯁꯣꯛꯂꯛꯂꯒꯅꯦ ꯋꯥꯈꯜ ꯇꯥꯖꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯄꯥꯕ ꯑꯁ ꯏꯃꯥ ꯉꯥꯡꯅꯕꯁꯤꯗꯤꯕ ꯄꯦꯜꯂꯕꯅꯤ ꯍꯥꯏꯒꯨꯝꯗꯅ ꯃꯁꯥꯁꯦ ꯊꯕꯛꯇ ꯄꯪꯁꯨ ꯁꯨꯕ ꯆꯥꯕ ꯍꯥꯏꯔ ꯆꯥꯡ ナꯏꯅꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯦꯕ ꯁꯤꯅꯗꯤ ꯈꯔꯇ ꯉꯥꯏꯔꯦ ꯍꯛꯆꯥꯡ ꯁꯣꯛꯂꯛꯀꯗꯣꯏꯁꯦ ꯍꯣꯏ ꯐꯔꯦ ꯄꯥꯕ ꯑꯩ ꯊꯤꯟꯕꯤꯔꯨꯔꯒꯦ ꯆꯥꯛꯇꯣ ꯐꯔꯦ ꯊꯤꯟꯕꯤꯌꯨꯔꯣ ꯏꯄꯥꯅꯦ ꯅꯪ ꯇꯥꯆꯧꯒ ꯊꯕꯛ ꯈꯔ ꯑꯝꯇ ꯇꯧꯃꯤꯟꯅꯔꯨꯈꯤꯒꯦꯀꯣ ꯍꯣꯔꯦꯟ ꯅꯪ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯨ ꯍꯣꯏ ꯄꯥꯕ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯃꯃꯥꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯌꯣꯝꯗꯨꯅ ꯄꯨꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯈꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯟ ꯊꯥꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯟꯁꯤꯕꯣ ꯉꯥ ꯑꯃꯠꯇ ꯍꯦꯛꯂꯛꯇꯦ ꯃꯤ ꯇꯧꯔꯤꯁꯦ ꯃꯤꯒꯤꯅ ꯉꯥ ꯃꯌꯥꯝ ꯐꯥꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯉꯥ ꯂꯛꯇꯦ ꯑꯃ ꯑꯣꯏꯅ ꯁꯤꯜꯂꯒꯦ ꯑꯁꯣꯝꯒꯤ ꯀꯥꯆꯤꯟ ꯑꯁꯤꯗ ꯑꯣꯏꯅ ꯊꯥꯡꯉꯒꯦꯗ ꯏꯟꯁꯤ ꯃꯁꯤꯅ ꯐꯔꯅꯤ ꯁꯈꯤ ꯀꯕꯣꯛꯂꯩꯒꯤ ꯏꯟꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯏꯟ ꯑꯗꯨ ꯊꯥꯡꯖꯤꯜꯂꯛꯂꯕꯤ ꯀꯕꯣꯛꯂꯩꯅ ꯍꯩꯃꯥ ꯏꯆꯦ ꯁꯈꯤ ꯀꯔꯤꯅꯣ ꯏꯟꯁꯤꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯇꯞ ꯍꯦꯛꯇ ꯅꯪꯅ ꯊꯥꯕꯤꯔꯛꯏꯁꯤꯕꯣ ꯅꯠꯇꯦ ꯏꯆꯦꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯉꯥ ꯌꯥꯝ ꯂꯛꯄꯁꯤ ꯎꯔꯒ ꯀꯜꯂꯛꯏꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥꯏ ꯃꯐꯝꯁꯤ ꯅꯪꯒꯤꯅꯦꯅ ꯀꯟꯗꯨꯅ ꯊꯝꯕ꯭ꯔꯣ ꯃꯐꯝꯁꯦ ꯃꯌꯥꯝꯒꯤ ꯈꯪꯉꯦꯗꯅ ꯑꯩꯅ ꯊꯥꯅꯤꯡꯕ ꯃꯐꯝꯗ ꯊꯥꯒꯅꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯀꯕꯣꯛꯂꯩ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯩꯃꯥ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯩ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅꯣꯕ ꯑꯣ ꯏꯆꯦ ꯑꯍꯜ ꯊꯪꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯅꯤꯡꯗ꯭ꯔꯗꯤꯅꯦ ꯂꯦꯝꯅ ꯇꯣꯛꯍꯧ ꯃꯤꯒꯤ ꯉꯥ ꯌꯥꯝ ꯂꯛꯄ ꯎꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕꯗꯤ ꯇꯧꯕꯤꯅꯨ ꯑꯩꯁꯨꯅꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯄꯤꯛꯇ ꯄꯤꯕ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯦꯗꯣ ꯏꯆꯦ ꯍꯥꯏ ꯀꯕꯣꯛꯂꯩ ꯂꯥꯡꯒꯅꯨ ꯑꯩꯒꯤ ꯉꯥ ꯂꯛꯑꯣꯏ ꯅꯪꯒꯤ ꯅꯈꯣꯟꯗꯣ ꯇꯥꯔꯒ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ
ꯅꯪꯒꯤ ꯏꯟ ꯆꯤꯡꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨ ꯑꯗꯨꯝ ꯆꯤꯡꯉꯨ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝꯅ ꯄꯤꯄꯥ ꯄꯤꯄꯥ ꯉꯥꯡꯉꯛꯀꯅꯨ ꯈꯪꯉꯕ꯭ꯔꯥ ꯑꯦ ꯀꯌꯥꯗꯅꯣꯅꯦ ꯑꯣ ꯏꯆꯦ ꯑꯍꯜ ꯊꯪꯗ ꯆꯣꯞꯀꯦꯅ ꯍꯧꯔꯤꯔꯣ ꯏꯆꯦꯒꯤꯁꯤꯕꯣ ꯀꯩ ꯀꯥꯟꯗꯒꯦ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯊꯣꯛꯄꯤꯌꯨ 이제는 뿌득뿌득 락라가 미기 만학시대 핵터무 인타질라가 까리노 또 민나 레요가 하리디 이제기 집어잉원다 더위나 카나바 하우리 브라바 하이까복레야 랑간 하이바니고 nga가 맞다 라우야 되니나 콘도 따바다 까복레 쾌다우 թꯤꯠ바 마카이 사우람미 까리노 이제 아이는 nga사이다기 ngang sibu 까나다노 마팜시 아이기니 하이레다나 아이는 nga사이나 하이크리니 마팜시 낭기니 하이다나 학두나 탐바 나테나 마세 미암기니 아이나 타닝바 마팜다 타바 야이고 ꯌꯥꯝꯅ ꯆꯕꯦꯡ ꯉꯥꯡꯒꯅꯨ ꯉꯥꯡꯅꯔꯤꯕ ꯈꯣꯟ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯥꯔꯝꯃꯤ ꯉꯥꯡꯅꯔꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ ꯈꯟꯅꯔ ꯃꯥꯜꯂꯤꯅꯦ ꯍꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯇꯧꯔꯗꯧꯅꯤ ꯃꯁꯤꯒꯤ ꯁꯈꯤ ꯍꯥꯏꯕꯤ ꯁꯣꯅꯣ ꯆꯨꯕꯤ ꯉꯥꯎꯇ꯭ꯔꯪꯕꯤꯁꯦ ꯃꯥꯅ ꯍꯧꯔꯤ ꯑꯣꯏꯔꯝꯅꯤ ꯃꯥꯅ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤꯕ ꯑꯗꯨꯅꯅꯤ ꯈꯟꯅꯗꯣꯏ ꯇꯧꯔꯤꯁꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯑꯗꯨꯝ ꯈꯟꯅꯔꯗꯧꯅꯤ ꯃꯁꯤꯕꯨ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯗꯅ ꯂꯥꯛꯏꯅꯣ ꯏꯟꯗꯨꯅ ꯍꯣ ꯉꯁꯥꯏꯅꯦ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤ ꯑꯁ ꯀꯩꯗꯧ ꯍꯥꯏꯔꯝꯃꯤꯅꯣ ꯍꯧꯖꯤꯛꯇꯤ ꯐꯔꯤꯅꯤ ꯈꯟꯅꯗꯧꯔꯤ ꯌꯦꯡꯉꯣ ꯇꯧꯔꯤꯁꯤ ꯑꯦ ꯃꯤꯅ ꯍꯪꯉꯛꯄꯗꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯈꯨꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯍꯣ ꯑꯗꯨꯕꯣꯕ ꯃꯥ ꯂꯥꯛꯂꯕꯗꯤ ꯀꯔꯤꯅꯣꯃ ꯊꯣꯛꯑꯅꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯁꯤ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯅꯨ ꯌꯥꯔꯦ ꯀꯕꯣꯛ ꯂꯩꯅ ꯏꯆꯦ ꯁꯈꯤꯌꯦ ꯌꯦꯡꯉꯨ ꯇꯨ ꯏꯆꯦꯅ ꯑꯩꯒꯤ ꯅꯥꯛꯇ ꯏꯟ ꯍꯦꯛ ꯊꯥꯖꯤꯜꯂꯛꯄꯗꯒꯤꯅꯦ ꯑꯩꯒꯤ ꯏꯟꯁꯦ ꯉꯥ ꯑꯃꯠꯇ ꯂꯛꯈꯤꯗ꯭ꯔꯦꯕ ꯌꯥꯔꯦ ꯀꯩꯅꯣꯅꯦ ꯅꯪꯁꯨ ꯉꯁꯥꯏꯗꯒꯤ ꯐꯥꯕ ꯌꯥꯕ ꯐꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯈꯔ ꯐꯥꯒꯤ ꯀꯩꯅꯣ ꯌꯥꯔꯦ ꯅꯌꯨꯝ ꯍꯜꯂꯣ ꯅꯪ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯐꯥꯔꯛꯄ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯈꯤꯒꯦ ꯍꯥꯏꯔꯤꯅꯣ ꯀꯕꯣꯛꯂꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯏꯆꯦ ꯁꯈꯤꯌꯥ ꯐꯥꯒꯤꯗꯒꯤ ꯈꯟꯅꯕ ꯌꯥꯝ ꯍꯧꯅꯒꯨꯝꯁꯤꯗ ꯑꯩꯅ ꯐꯥꯅꯤꯡꯕ ꯉꯥ ꯐꯥꯕꯗ ꯏꯆꯦꯅ ꯉꯥꯡꯅꯒꯗꯕ ꯅꯠꯇꯦ ꯃꯐꯝꯁꯤ ꯃꯤꯌꯥꯝꯒꯤꯅꯤ ꯑꯩꯅ ꯐꯥꯈꯤꯗꯧꯔꯤ ꯏꯆꯦꯅ ꯑꯩꯒꯤ ꯉꯥ ꯃꯌꯥꯝ ꯐꯥꯕ ꯎꯕꯁꯤꯗ ꯀꯜꯂꯛꯇꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯁꯦ ꯐꯔꯦꯗ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯀꯕꯣꯛꯂꯩ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪꯀꯣ ꯈꯔ ꯐꯥꯔꯗꯤ ꯌꯥꯔꯦ ꯍꯥꯏꯔꯦꯗꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯄꯥꯈꯠꯅꯩ ꯅꯨꯄꯤ ꯑꯃꯅ ꯑꯁ ꯏꯆꯦ ꯀꯔꯤꯅꯣ ꯑꯅꯤꯁꯤꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯃꯤ ꯄꯦꯜꯂꯕꯅꯤꯗ ꯑꯣꯟꯊꯣꯛꯅ ꯍꯣꯏꯅꯦꯍꯦ ꯃꯆꯥꯅꯨꯄꯤ ꯂꯥꯛꯏꯍꯦ ꯃꯉꯣꯟꯗ ꯀꯧꯁꯤꯜꯂꯒꯅꯦ ꯃꯃꯥꯁꯤ ꯄꯨꯁꯤꯜꯍꯟꯈ꯭ꯔꯁꯤ ꯃꯥꯅ ꯂꯥꯜꯂꯒ ꯀꯕꯣꯛꯂꯩꯗꯅꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯈꯟꯅꯔꯛꯅꯅꯤꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦꯕ ꯑꯩ ꯀꯧꯒꯦꯀꯣ ꯀꯧꯋꯣ ꯏꯆꯦ ꯊꯣꯏꯅꯨ ꯕꯦꯝꯃ ꯊꯣꯏꯅꯨ ꯁꯣꯝꯗ ꯑꯝꯇ ꯂꯥꯎꯅꯦꯍꯦ ꯀꯩ ꯍꯥꯏꯒꯦ ꯏꯅꯦ ꯍꯥꯏ ꯅꯪꯒꯤ ꯅꯃꯥꯁꯦ ꯇꯨ ꯌꯦꯡꯉꯨ ꯃꯤꯒꯤ ꯀꯕꯣꯛꯂꯩꯁꯤꯒꯤ ꯏꯟ ꯊꯥꯐꯝꯁꯤꯗꯅꯦ ꯃꯥꯒꯤ ꯏꯟꯁꯦ ꯄꯨꯁꯤꯟꯗꯨꯅ ꯊꯥꯖꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯃꯤꯁꯤꯕꯨ ꯆꯠꯂꯨ ꯉꯥ ꯈꯔ ꯐꯥꯔꯗꯤ ꯌꯥꯔꯦꯗꯅ ꯇꯥꯜꯂꯤꯅꯦ ꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯕꯨ ꯑꯝꯇ ꯌꯨꯝꯗ ꯄꯨꯈ꯭ꯔꯣ ꯏꯕꯦꯝꯃ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯅꯃꯥꯁꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯍꯣꯏ ꯏꯅꯦ ꯑꯩ ꯄꯨꯔꯒꯦ ꯑꯗꯨꯅꯤ ꯄꯨꯈ꯭ꯔꯣ ꯏꯕꯦꯝꯃ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯤꯌꯥꯝꯁꯤꯅ ꯁꯥꯎꯗꯅ ꯆꯥꯕꯤꯕ ꯁꯣꯏꯔꯔꯣꯏ ꯍꯣꯏ ꯏꯅꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯀꯔꯤꯅꯣꯃꯗꯤ ꯊꯣꯛꯑꯅꯤ ꯈꯜꯂꯕꯅꯤ ꯄꯦꯜꯂꯕꯅꯤ ꯑꯋꯣꯏꯕ ꯍꯣꯏ ꯏꯃꯥꯎ ꯍꯩ ꯀꯔꯤꯅꯣꯅꯦꯍꯦ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯌꯨꯝꯗ ꯍꯜꯂꯁꯦꯕ ꯆꯠꯂꯨꯀꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯅꯪꯅ ꯅꯊꯧ ꯂꯩꯇꯒꯩ ꯂꯥꯛꯏꯁꯤꯕꯣ ꯅꯪ ꯌꯨꯝꯗ ꯅꯊꯧꯒ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯣ ꯏꯃꯥꯅ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯉꯁꯥꯏ ꯍꯣ ꯑꯗꯨꯗꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯐꯥꯔꯤꯕ ꯉꯥꯁꯦ ꯏꯊꯟ ꯆꯥꯗꯧ ꯅꯠꯇꯦꯅꯦ ꯅꯈꯣꯏꯒꯤꯁꯨꯅꯦ ꯈꯪꯉꯦꯗꯅ ꯁꯤ ꯏꯃꯥ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯒꯦ ꯅꯪ ꯑꯃꯨꯛ ꯆꯤꯡꯉꯨꯁꯤ ꯍꯥꯏ ꯍꯪꯒꯦꯟꯗꯣ ꯐꯖꯅ ꯆꯤꯡꯉꯨ ꯇꯦꯛꯀꯅꯤꯀோ ꯑꯁ ꯑꯩ ꯏꯟ ꯆꯤꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯨꯝꯗ ꯍꯜꯂꯁꯦꯕ ꯏꯃꯥ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯏꯕꯦꯝꯃ ꯍꯣꯔꯦꯟꯗꯤ ꯅꯃꯤ ꯂꯥꯎꯊꯣꯛꯇꯅ ꯆꯥꯒꯦ ꯍꯥꯏꯔꯤꯅꯤꯅꯦ ꯅꯣꯏꯁꯤ ꯑꯣꯏꯖꯕ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯇꯧꯔꯤꯁꯦ ꯆꯥꯕꯗꯅꯦ ꯈꯜꯂꯤꯕ ꯑꯗꯨꯁꯨ ꯑꯍꯥꯎꯕꯅ ꯈꯤꯠꯃ ꯍꯦꯜꯂꯤ ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯗꯣ ꯌꯥꯔꯦꯕ ꯍꯜꯂꯁꯦꯕ ꯌꯨꯝꯗ ꯀꯕꯣꯛꯂꯩꯅ ꯕꯦꯝꯃ ꯊꯣꯏꯅꯨ ꯄꯨꯈ꯭ꯔꯣ ꯏꯆꯦꯗꯣ ꯃꯥꯅꯅꯦ ꯑꯩꯒꯤ ꯖꯒꯥꯁꯤꯗ ꯍꯦꯛ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯑꯩ ꯉꯥꯒ ꯑꯃꯠꯇ ꯂꯛꯈꯤꯗ꯭ꯔꯦ ꯅꯈꯣꯏꯅ ꯊꯥꯒꯦ ꯍꯥꯏꯔꯒꯅ ꯇꯨ ꯑꯁꯤꯒꯤ ꯑꯍꯥꯡꯕꯁꯦ ꯃꯁꯤꯗ ꯑꯣꯏꯅ ꯊꯥꯎ ꯑꯩ ꯑꯃꯨꯛꯇ ꯅꯤꯅ ꯇꯥꯅ ꯉꯥꯛꯇ ꯐꯥꯍꯧꯒꯦ ꯁꯈꯤꯅ ꯏꯁ ꯀꯔꯤ ꯃꯐꯝꯁꯤꯕꯨ ꯅꯪꯒꯤꯔꯣ ꯁꯤꯗꯤꯅꯦ ꯃꯤꯌꯥꯝꯒꯤ ꯈꯪꯉꯦꯗꯅ ꯑꯩꯅ ꯊꯥꯅꯤꯡꯕ ꯃꯐꯝꯗ ꯊꯥꯅꯤ ꯑꯩꯒꯤ ꯀꯨꯁꯤ ꯑꯉꯥꯡꯅꯅꯦ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨꯀೋ ꯅꯠꯇꯦ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯦꯅꯦ ꯃꯤ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤꯕ ꯊꯥꯅꯔꯤꯕꯁꯤ ꯀꯅꯥꯃꯠꯇ ꯀꯔꯤꯝꯇ ꯍꯥꯏꯅꯗꯦ ꯏꯆꯦꯇꯅꯤ ꯑꯩꯒꯤ ꯃꯅꯥꯛꯁꯤꯗ ꯊꯥꯡꯖꯤꯜꯂꯒ ꯌꯦꯠꯄꯤꯔꯤꯁꯦ ꯍꯥꯏ
ꯅꯪ ꯉꯥ ꯑꯗꯨꯛ ꯌꯥꯝꯅ ꯐꯥꯔꯗꯨꯗꯤ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ? ꯈꯔ ꯐꯥꯔꯗꯤ ꯌꯥꯔꯦ ꯅꯌꯨꯝ ꯍꯟꯈ꯭ꯔꯣ, ꯅꯠꯇ꯭ꯔꯒꯅꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁ ꯌꯥꯔꯦꯕ ꯏꯃꯥ, ꯇꯣꯛꯑꯣꯕ. ꯏꯃꯥꯅꯅꯦ ꯃꯤꯒꯤ ꯃꯄꯥꯁꯤꯗ ꯊꯥꯔꯨꯕꯩꯅꯦꯕ ꯃꯤꯅ ꯋꯥ ꯉꯥꯡꯉꯤꯁꯦ. ꯏꯅꯝꯃ ꯌꯥꯅꯤ, ꯑꯩꯈꯣꯏ ꯍꯟꯖꯔꯒꯦ. ꯏꯅꯝꯃ ꯁꯥꯎꯕꯤꯅꯨꯀꯣ. ꯁꯈꯤꯅ ꯆꯠꯊꯣꯍꯦ, ꯀꯔꯤ ꯑꯉꯥꯡꯅꯣ? ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯈꯪꯉꯕ꯭ꯔꯥ? ꯆꯠꯀꯦꯒ ꯅꯪ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ. ꯑꯁ ꯏꯃꯥ, ꯑꯩ ꯉꯥꯒ ꯑꯃꯇ ꯆꯥꯖꯅꯤꯡꯗꯦ, ꯂꯥꯛꯑꯣ ꯍꯥꯏꯕ. ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯍꯥꯏꯕ ꯏꯃꯥ ꯅꯪꯕꯣ. ꯏ ꯀꯩꯗꯧ ꯌꯦꯡꯉꯤꯕ? ꯌꯦꯡꯅꯤꯡꯈꯩ ꯌꯦꯡꯖꯁꯅꯨ, ꯃꯊꯧ ꯂꯩꯇ ꯇꯧꯔꯤꯅꯤ. ꯏꯃꯥ ꯅꯪ, ꯑꯩꯁꯦ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯀꯣ ꯏꯃꯥ ꯅꯪ. ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯊꯣꯏꯅꯨ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ ꯌꯥꯔꯦ. ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯑꯣ ꯀꯧꯔꯨꯕꯅꯣ ꯌꯥꯎꯋꯦ ꯑꯋꯣꯏꯕ. ꯏꯃꯥ, ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯀꯣ. ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯕ? ꯃꯤꯗꯧꯅ ꯆꯨꯝꯅ ꯑꯗꯨꯝ ꯏꯟ ꯆꯤꯡꯉꯗꯤ ꯐꯩ. ꯏꯃꯥꯅ ꯇꯧꯕꯁꯤꯃꯅꯦ ꯃꯤꯅ ꯇꯧꯅꯗꯕ ꯍꯦꯛꯇ ꯇꯧꯏ. ꯀꯔꯤꯅꯣ ꯈꯪꯗꯦꯕ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅꯅꯕꯅꯤ ꯈꯪꯉꯦꯗꯅ. ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝꯅ ꯉꯥꯡꯉꯕꯅꯤꯅ ꯐꯔꯦ, ꯑꯩ ꯇꯣꯛꯑꯒꯦꯀꯣ. ꯅꯈꯣꯏꯁꯨꯅꯦ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯉꯔꯣꯏꯗꯕꯅꯤ. ꯅꯨꯡꯉꯥꯏꯔꯅꯤ ꯅꯣꯏ. ꯍꯥꯏ, ꯏꯟꯗꯨ ꯁꯤꯠꯇꯣꯛꯑꯒ ꯄꯨꯔꯛꯎ. ꯁꯈꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤ꯫ ꯊꯣꯏꯅꯨ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯑꯁ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤꯕ, ꯑꯩꯗ ꯆꯠꯆꯍꯧꯔꯒꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯨꯍꯦꯟ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯨꯊꯤꯅ ꯏꯇꯥꯎ ꯃꯌꯥꯝ, ꯉꯁꯤꯗꯤ ꯃꯍꯤ ꯈꯔ ꯇꯧꯁꯤꯗꯅ, ꯀꯩ ꯍꯥꯏꯒꯦ ꯍꯥ? ꯇꯣꯝꯕꯅ ꯑꯁ ꯏꯇꯥꯎ ꯑꯩꯕꯣ, ꯑꯩꯗꯤ ꯉꯝꯃꯔꯣꯏꯍꯦ. ꯍꯟꯗꯛꯇꯤ ꯈꯔ ꯇꯣꯏꯈ꯭ꯔ ꯃꯥꯜꯂꯤ. ꯍꯛꯆꯥꯡꯁꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦꯍꯦ. ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯅꯨꯄꯥ ꯃꯥꯟꯗꯦꯗ. ꯇꯣꯝꯕꯅ ꯅꯨꯄꯥꯗꯤꯅꯤ ꯃꯤ ꯅꯠꯇ꯭ꯔꯕꯣ ꯏꯕꯣ? ꯅꯨꯄꯥꯅꯤ ꯅꯥꯕ ꯌꯥꯗꯦ ꯍꯥꯏꯅꯕ꯭ꯔꯥꯕ? ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯗ. ꯆꯥꯛ ꯆꯥꯅꯕꯅꯤꯅ ꯆꯥꯅꯔꯒ ꯃꯍꯤ ꯃꯅꯥꯏ ꯈꯔ ꯌꯥꯎꯗ꯭ꯔꯗꯤ ꯇꯟꯕ꯭ꯔꯣ ꯅꯣꯏꯕꯣ? ꯌꯨꯍꯦꯟꯅ ꯏꯇꯥꯎ ꯃꯨꯊꯤ, ꯍꯥꯏꯕꯤꯔꯅꯨ. ꯏꯇꯥꯎ ꯇꯣꯝꯕꯗꯣ ꯅꯍꯥꯟ ꯈꯔ ꯍꯦꯟꯖꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯊꯔꯣ ꯑꯣꯟꯗꯅ ꯇꯧꯏ ꯍꯥꯏꯕꯅꯤ. ꯑꯁ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗꯤꯕꯀꯣ ꯏꯇꯥꯎ, ꯂꯣꯏꯔꯦꯍꯦ. ꯑꯃꯨꯛ ꯍꯟꯅ ꯊꯛꯆꯔꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ ꯑꯩꯗꯤ. ꯃꯨꯊꯤꯅ ꯑꯗꯨꯏꯗꯤ ꯏꯇꯥꯎ ꯌꯨꯍꯦꯟ ꯏꯕꯥꯅꯤ ꯑꯣꯏꯅ ꯇꯧꯔꯁꯤꯗꯅ, ꯀꯩ ꯍꯥꯏꯒꯦ? ꯍꯥꯏꯕꯤꯔꯅꯨ ꯑꯩ ꯉꯝꯃꯔꯣꯏꯀꯣ ꯏꯇꯥꯎ. ꯏꯇꯥꯎ ꯇꯣꯝꯕꯗꯨꯅ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯑꯩ. ꯑꯣ, ꯅꯣꯏꯒꯤꯁꯤ ꯌꯥꯝ ꯂꯦꯝꯅꯈꯤꯕꯩ ꯋꯥꯅꯤꯅꯦ ꯍꯥ? ꯑꯩꯇ ꯉꯥꯏꯔꯦꯕ ꯂꯦꯝꯗ꯭ꯔꯤꯁꯦ. ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯏꯇꯥꯎ, ꯑꯩꯈꯣꯏꯕꯨ ꯅꯍꯥꯟꯈꯩ ꯀꯩꯝꯇ ꯇꯧꯗꯕꯗꯧꯅ. ꯑꯗꯣ ꯇꯣꯏꯃꯟꯈ꯭ꯔꯦꯅ ꯇꯧꯅꯤ. ꯑꯗꯨꯒꯤꯅꯤꯗ ꯏꯇꯥꯎ. ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯕ ꯈꯪꯉꯔꯣꯏꯕ. ꯃꯨꯊꯤꯅ ꯅꯨꯄꯤ ꯀꯣꯏꯗꯕ ꯅꯪꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏꯕ? ꯑꯝꯇꯕꯨ ꯅꯣꯛꯈꯤꯒꯦ. ꯑꯣꯏ, ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯣꯏ ꯀꯥꯏꯅ ꯅꯨꯄꯤꯒꯤ ꯌꯥꯝ ꯀꯣꯏꯕꯒꯤ ꯃꯑꯣꯡꯗꯒ ꯇꯧꯁꯤꯜꯂꯛꯏ. ꯍꯣꯏꯅꯦ ꯏꯇꯥꯎ, ꯌꯨꯍꯦꯟ ꯅꯪꯇ ꯉꯥꯏꯔꯦ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯁꯦ. ꯀꯩꯗꯧꯋꯦꯒꯦ ꯄꯥꯈꯪꯒ ꯃꯥꯟꯖꯗꯦꯗ ꯑꯋꯣꯏꯕ. ꯅꯨꯄꯤ ꯈꯔ ꯀꯣꯏꯔꯒ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯈꯪꯉꯨ ꯀꯩꯗꯧꯔꯒꯦ? ꯑꯁ ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ. ꯀꯅꯥ ꯅꯨꯄꯤꯅꯣꯕ ꯑꯩꯅ ꯀꯣꯏꯗꯧꯔꯨꯁꯤꯕꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯑꯣꯡ ꯅꯣꯏꯅ ꯈꯪꯉꯤꯗꯨꯅꯤ. ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ. ꯍꯣ, ꯅꯨꯄꯤꯗꯨ ꯊꯤꯔꯒ ꯀꯣꯏꯒꯗꯕꯀꯣ. ꯊꯤꯗꯅ ꯅꯨꯄꯤ ꯃꯁꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗꯤꯅꯦ, ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯍꯟꯗꯛ ꯃꯄꯣꯛꯇꯤ ꯂꯥꯏꯔꯗꯅ ꯃꯊꯪ ꯃꯄꯣꯛꯇ ꯐꯥꯎꯕ ꯑꯣꯏꯅꯤ ꯈꯜꯂꯨꯔꯅꯨꯍꯦ ꯏꯇꯥꯎ. ꯑꯁ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯅꯥꯅꯣꯕ ꯑꯩꯅ ꯀꯣꯏꯗꯧꯔꯤꯁꯦ? ꯃꯨꯊꯤꯅ ꯑꯣ, ꯑꯗꯨꯅꯕꯨ ꯊꯤꯁꯤ ꯍꯥꯏꯔꯤꯁꯤꯅꯤꯗꯅ ꯉꯁꯥꯏꯗꯩ. ꯍꯦꯛꯇ ꯍꯧꯔꯁꯤꯅꯦ ꯉꯁꯤꯗꯩ. ꯑꯁ ꯑꯩꯗꯤ ꯇꯜꯂꯤꯗ. ꯍꯌꯦꯡ ꯅꯨꯄꯤꯗꯣ ꯀꯣꯏꯔꯗꯤ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯅꯤ. ꯅꯨꯄꯤ ꯊꯤꯔꯒ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯈꯜ ꯃꯥꯟꯅꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯈꯣই ꯃꯥꯒꯤ ꯁꯛꯇꯥꯃꯛꯅꯦ. ꯃꯥꯕꯨ ꯐꯖꯅ ꯈꯪꯕ ꯅꯨꯄꯤ, ꯋꯥꯈꯜ ꯇꯥꯕꯤ, ꯏꯪ ꯇꯞꯄꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯃꯤ ꯏꯇꯥꯎ. ꯍꯩꯃꯥ, ꯑꯗꯨ ꯊꯤꯕ ꯇꯥꯔꯦꯗꯅ ꯏꯇꯥꯎ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯅꯤꯡꯕ ꯀꯥꯁꯦ ꯑꯝꯇ ꯍꯦꯛ ꯐꯥꯎꯗ꯭ꯔꯕ꯭ꯔꯥꯕ? ꯏꯇꯥꯎ, ꯅꯨꯄꯤꯕꯨ ꯀꯣꯏꯅꯤꯡꯉꯦꯗꯅ ꯍꯦꯛꯇ ꯀꯣꯏꯁꯤꯜꯂꯒ ꯍꯌꯦꯡ ꯏꯃꯨꯡ ꯃꯅꯤꯟ ꯅꯥꯏꯕꯗꯤ ꯄꯥꯝꯗꯦꯅꯦ ꯏꯇꯥꯎ. ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯣꯏꯗ꯭ꯔꯤꯁꯦ. ꯃꯤꯒꯤ ꯃꯆꯥꯗꯣ ꯀꯃꯥꯏꯅ ꯇꯧꯏ, ꯀꯝꯗꯧꯏ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯈꯪꯕ ꯅꯠꯇꯦꯗꯅ. ꯑꯗꯨꯅ ꯃꯗꯨ ꯈꯪꯗꯅꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯛꯇꯥꯅꯦ ꯍꯌꯦꯡ ꯄꯪꯈꯠꯇ ꯈꯟꯅꯗꯅꯀꯣ ꯁꯂꯥꯛ ꯁꯥꯅꯤ. ꯑꯗꯨ ꯈꯟꯗꯅꯅꯦ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯁꯦ. ꯇꯣꯝꯕꯅ ꯍꯩꯃꯥ, ꯏꯃꯥꯗꯣ ꯌꯥꯝꯅ ꯐꯠꯇꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯏꯇꯥꯎ. ꯈꯔ ꯉꯥꯡꯅꯕ ꯋꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯅ ꯅꯨꯄꯤ ꯈꯔ ꯋꯥꯈꯜ ꯇꯥꯕꯤ ꯑꯃ ꯊꯤꯔꯗꯤ ꯏꯇꯥꯎ, ꯑꯗꯨꯅ ꯏꯃꯥꯕꯨꯁꯨꯅꯦ ꯋꯥꯈꯜ ꯇꯥꯍꯟꯕ ꯉꯝꯒꯅꯤ ꯈꯜꯂꯤ. ꯃꯨꯊꯤꯅ ꯍꯦꯔꯥ, ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ. ꯋꯥꯈꯜꯁꯨ ꯇꯥꯕꯤ, ꯃꯁꯛꯁꯨ ꯐꯖꯕꯤ ꯊꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ. ꯁꯨꯃꯥꯏ ꯇꯧꯔꯁꯤ ꯏꯇꯥꯎꯁꯤ. ꯏꯇꯥꯎ ꯌꯨꯍꯦꯟꯒꯤ ꯅꯨꯄꯤꯁꯦ ꯃꯁꯥꯅ ꯊꯤꯕꯗꯤ ꯐꯪꯉꯔꯣꯏ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯐꯖꯅ ꯊꯤꯕꯤꯔꯁꯤ. ꯃꯗꯨꯒꯤ ꯌꯥꯅꯕ ꯉꯥꯡꯅꯕꯗꯨꯁꯨꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯁꯤ. ꯌꯥꯔꯦꯗꯅ ꯁꯤ ꯑꯣꯏꯔꯗꯤ? ꯍꯣꯏ ꯌꯥꯔꯦ. ꯅꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ. ꯌꯥꯔꯦ, ꯆꯥꯛ ꯇꯨꯝ ꯆꯥꯅꯕ ꯇꯧꯁꯤ. ꯑꯁꯨꯝꯅ ꯇꯣꯝꯕꯒ ꯃꯨꯊꯤꯒꯅ ꯌꯨꯍꯦꯟꯒꯤ ꯅꯨꯄꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯨꯍꯦꯟꯒꯤ ꯏꯃꯨꯡꯗꯤ ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯏ.
Mana ningba mana khanbana loire khanjabini aduna ngahak leitana khatnarami. Thoinuna Baba Babani imasi khara ngangbibadi phabani. Imasi thabak pangsuda suraga mana khanbaduna chume khanba. Masinadine mirak tinba yaroi ko. Pharasu phatrasu ekhoise pakhang lesabi pharabani baba. Khangdre dai be maisu. Namase ngangnaba waini he. Tandana tumi leithobani aisu kaidorudina. Ahal thangda khana chaina tawraga kai kanani. As baba su dumai tawraga dum leithodi imasi naw chawrani. Aduga ne ta chaw su ina mama pusilo. Imasi kharane wakhal tanaba. Wakhal tabi ina mama lakladi ima khara pharakpasu yai. As Ibema nang ta chaw si nupi ga thiningbaga phawdrida tawrise. Kaidoruni nupi thiraga hayeng ima ga wakhal manaramdradi adu nerane imung irang haunamni. Aduna ba wakhal tabi ima ba wakhal tahanba ngamgadabi aphaba ina moina pusalo hairisini. Hoi ni bungo nang ju sahi di phana yam sile ipa su imaudo uningi nama sina khara mirol ta duna sigumba se tathok ta sin tawgadaba sida mana thokpa masarini amada tawduna laire ipa su ne haupham khangda lairibani. Baba hojing matamdabu wakhal leibi nupi bu leiramkhigadra ai talleda. As sumai sum tawrdi yararoi imada ne wakhal tanaba kharasu aikhoi myamna hairasi aduga ta chawgi nupi ama thinaba tawrasi natrabadi ne akhoi magi haktakta sum chopa nangdawri hayeng ahal loiragane helakadawri ne ngangnaba wabase aidi ko warabani ngangnabada noina di khangdriba ai ima kauge aduga mayam puna wari khanabana chungani khali. Kana roi dei be ma nama kauraga kaidonani thabak amata phawbu pangthokpasu ngamoi kok sanabani magi wa taraga ne khoidau langkhatnamni. Aduna yabrane baba imana yade haidana sumai sum leirase hairibro. Kaururu yare imana kari haibano do tarasi kaururu bema. Hoi ta chaw ai kaururagi. Aduna muka halemduna tawisina to aina tawramani khanbaga thaba amu tawra lemetu. Ho ima kaidorinu pukri duda ingdabro nangbo wayam nganganu laktum lao si payuse ima inthagi nakhoina turinde in thabada ngangabani ne ai sida thaba tabani sisi inse asomda kachinoiramna thamau ngasai ni nakhoi amata tholakpradana yengbabu amata he udemi kaidau lairinu mungda noibo. Aigi se ima kau balaini ta chawgi ne wa khana se haidana ima kau ruchona laini babaga ta chawga su ima ngai horibani. Hai ai sangde ko aina tawrise noigini sisi inji dum pairause. As ima yare akhoi nga gamta chajaningde yare la amta ka khalose ingkra kansda pukri da kumbaga ne narakna bro iman tawisibo masi ahal sabi se ngangkhreda. Hai ima sabiya nang aduna ngang disaru aina ngasai ni indo thangu wairdi kok thangak pa kaidawe se aina tawrise nungai buning bro pukri ni na tawrise napi ngakta pungsongi masidi no mata pani khangde do noise aina in thagi tawbada in si phawba thabam leite ba yengo. Chawto namadi Yohen di sakhi gi manakta lai Yohen na bema kaino ima kongni chakhraga ima gi in thamina leiridubo. Hai mama nangmu na batare ni pukri duda ingbaga mata khangdrabro. Ho aina tawrise nupa na koina tawgadaba thabakni khangedana nuina tawdrabani na aina tawre nungai bra yengbiyu namito pen hek yengo. Haima aina ni mi khara neklaga napi singdo phalange na khalamlibani ne ho makhoi pa bagi di ne khanba khatani khanduna dum leibiro thabak oina di sungtaw hek tawrunu hairisini. Yohen na ho adubu imana ngasi parpap tawrisibu kaidawnage haino inga mu tawrisina kaigino ba ho nakhoi gi hawnana basiliba khangedana. As yare ko kakhaloima wari arubam lei adudum saruslau. Hai aina tawribasidagi hena luba karino ha horendi chaluk mapanda ngaro yawdradi suktok tana phamduna leini ne khoi ho akhoi kari mata ne suktu oisi ima kakhalo haibani akhoi mioi base chabada khalaga leirisi karigino kharasu yungi wa ta thok ta sin tawnabagi matam haiba masulei ima bu kari mata khangdrabo nacha ise pakhang pharabani adusu pakhang ariba chigaiba. Is nakhoi na ngasai dagi ngangi basidi nangi natu thiningbagi wa oire. Hai adugi oiradi aidi khangte ko noina pambado adu dum taw ko ai khangde hairisini. As masidani akhoi magi ngangnaba yadabasida ba aina nupi gamta thiningba phawdrise thiroida nupi gamta i aina kaidawradana ha mana nupi phangdabaini di hainingdraga
ꯑꯩꯉꯣꯟꯗꯒ ꯇꯥꯏꯁꯤꯟꯅꯔꯛꯇꯅ ꯅꯣꯏꯅꯦ ꯅꯣꯏ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯤꯅꯤꯅꯦ ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦ ꯅꯣꯏꯒꯤ ꯍꯥꯎꯅꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯆꯥꯛ ꯂꯧꯈꯠꯄ ꯌꯥꯅꯕ ꯅꯠꯇ꯭ꯔꯕ꯭ꯔꯥꯕ ꯑꯗꯨꯒꯁꯨ ꯑꯩꯉꯣꯟꯗꯒ ꯏꯃꯥꯒ ꯁꯥꯔꯗꯅ ꯐꯩ ꯇꯧꯔꯣꯏꯌꯦ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯣꯏꯕꯁꯦ ꯁꯈꯤ ꯁꯥꯎꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅꯤꯁꯦ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯦꯕ ꯑꯣꯟꯊꯣꯛꯄ ꯏꯃꯥ ꯏꯄꯥ ꯑꯃꯒꯤ ꯃꯆꯥ ꯍꯦꯛ ꯑꯣꯏꯁꯤꯜꯂꯨꯏꯕ ꯍꯦ ꯏꯁ꯭ꯋꯥꯔ ꯅꯪꯁꯨꯅꯦ ꯈꯤꯇꯪꯗꯤ ꯌꯦꯡꯕꯤꯕ ꯐꯕꯅꯤ ꯑꯩꯕꯨ ꯋꯥꯔꯦꯗ ꯑꯅꯤꯁꯦ ꯂꯥꯛꯅꯕꯗ ꯊꯣꯏꯅꯨ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤ ꯇꯥꯂꯛꯁꯤꯗ ꯃꯨꯊꯤ ꯑꯃꯗꯤ ꯇꯣꯝꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯨꯍꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯇꯣꯝꯕꯅ ꯏꯇꯥꯎ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯁꯣꯏꯗꯅꯅꯦ ꯌꯥꯍꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯅ ꯊꯤꯔꯒ ꯌꯥꯗꯦ ꯄꯥꯝꯗꯦꯒ ꯍꯥꯏꯔꯗꯤꯅꯦ ꯑꯩꯈꯣꯏꯅ ꯆꯣꯞꯇꯣꯏꯅꯤꯀꯣ ꯏꯇꯥꯎ ꯍꯦꯔꯦ ꯏꯇꯥꯎ ꯀꯔꯤꯒꯤ ꯃꯥꯅ ꯌꯥꯗ ꯌꯥꯕ꯭ꯔꯣ ꯃꯁꯛ ꯍꯥꯏꯔ ꯁꯥꯊꯤꯅ ꯐꯖꯩ ꯑꯩ ꯐꯥꯎ ꯉꯥꯎꯔꯤꯅꯤ ꯀꯩꯅꯣ ꯑꯗ ꯑꯩꯈꯣꯏ ꯆꯥꯅꯕꯤ ꯂꯩꯕꯒꯤ ꯊꯥꯕꯤꯕꯩ ꯋꯥꯅꯤ ꯌꯦꯡꯉꯨ ꯃꯥꯅ ꯄꯥꯝꯃꯣꯏꯗꯕꯩ ꯃꯔꯝ ꯂꯩꯇꯦꯕ ꯅꯨꯄꯤꯗꯣ ꯋꯥꯈꯜ ꯌꯥꯝ ꯊꯤꯅ ꯇꯥꯏꯀꯣ ꯍꯧꯅ ꯂꯣꯟꯆꯠ ꯊꯧꯒꯜꯂꯣꯟꯅ ꯈꯪꯉꯤꯕ ꯃꯃꯥ ꯑꯇꯣꯝꯕꯤꯗꯣ ꯑꯗꯨꯅ ꯑꯣꯠꯄꯤꯕꯗꯩ ꯃꯥꯁꯨ ꯋꯥꯖꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗꯅ ꯑꯩꯅꯁꯨ ꯏꯅꯦ ꯇꯥꯊꯣꯠꯇ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯕꯅꯤ ꯏꯅꯦ ꯇꯥꯊꯣꯠꯁꯨ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯃꯑꯣꯡ ꯈꯪꯕꯅꯤꯅ ꯌꯥꯔꯛꯑꯦ ꯑꯗꯨꯝ ꯍꯔꯥꯎ ꯑꯗꯨꯕꯣꯕ ꯑꯃꯨꯛ ꯌꯥꯔꯣꯏ ꯄꯥꯝꯗꯦꯒ ꯇꯧꯔꯛꯑꯗꯤꯅꯦ ꯆꯣꯞꯇꯣꯏꯅꯤꯀோ ꯌꯥꯅꯤ ꯃꯤ ꯏꯇꯥꯎ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ ꯌꯥꯅꯕ ꯍꯥꯏꯁꯦꯃꯤ ꯅꯪꯕꯣ ꯑꯥꯗꯒꯤ ꯁꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅꯨꯗꯨ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯃꯥꯅ ꯃꯈꯣꯡ ꯃꯈꯨꯠꯀ ꯇꯤꯡꯊꯣꯛꯇꯅ ꯀꯞꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯅꯠꯇꯦ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯁꯤꯕꯨ ꯅꯨꯄꯥꯒ ꯀꯥꯏꯅꯔꯖꯥꯠꯂꯣ ꯑꯣꯏꯔꯝꯃꯣꯏꯍꯦ ꯅꯪ ꯁꯨꯕ ꯀꯩꯅꯣ ꯃꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯅꯤ ꯑꯗꯨꯅꯅꯤ ꯂꯥꯛꯑꯣ ꯍꯪꯕꯤꯔꯨꯁꯤ ꯃꯤ ꯅꯨꯄꯥ ꯀꯥꯏꯅꯕ ꯑꯣꯏꯔꯝꯗꯅꯕ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯇꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯀꯨꯝꯍꯩꯁꯤꯗꯤꯕ ꯂꯣꯏꯔꯦꯍꯦ ꯏꯕꯥꯅꯤꯗꯤꯅꯦ ꯃꯈꯣꯏ ꯏꯃꯨꯡ ꯁꯥꯎꯅꯗꯅꯕ ꯌꯨꯝ ꯀꯥꯏꯗꯅꯕ ꯁꯤꯟꯅꯕ ꯄꯣꯛꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯑꯁ ꯌꯥꯔꯦꯕ ꯅꯪ ꯁꯨꯕ ꯂꯥꯛꯑꯣ ꯍꯪꯕꯤꯔꯨꯔꯁꯤ ꯑꯅꯤꯗꯣ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕ ꯑꯃꯗꯤ ꯃꯨꯊꯤꯅ ꯆꯪꯂꯛꯄꯗꯨꯗ ꯊꯣꯏꯅꯨ ꯏꯀꯥꯏꯔꯗꯨꯗ ꯀꯞꯄ ꯇꯣꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯏꯕꯨꯡ ꯈꯣꯏ ꯂꯥꯛꯏꯔꯣ ꯏꯆꯜꯗꯤ ꯀꯩꯗꯧꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯃꯐꯤ ꯃꯔꯣꯜꯗꯣ ꯀꯟꯊꯣꯛꯆꯩ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯂꯩꯈꯤꯕꯅꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯩ ꯀꯧꯒꯦ ꯌꯥꯅꯤ ꯑꯩꯈꯣꯏ ꯃꯥꯕꯨ ꯎꯅꯒꯦꯗꯅ ꯂꯥꯛꯏꯅꯤ ꯀꯧꯊꯣꯔꯛꯑꯣ ꯍꯣꯏ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯍꯣ ꯇꯥꯆꯧ ꯇꯥ ꯇꯣꯝꯕꯒ ꯇꯥ ꯃꯨꯊꯤꯒ ꯂꯥꯛꯏꯌꯦ ꯑꯍꯥ ꯏꯇꯥꯎ ꯀꯩꯅꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯣꯝꯗ ꯆꯪꯉꯛꯀꯦꯗꯤ ꯂꯩꯇꯦ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯆꯪꯉꯣ ꯂꯥꯛꯑꯣ ꯍꯣ ꯅꯈꯣꯏ ꯄꯨꯈ꯭ꯔꯤꯁꯦ ꯁꯨꯝ ꯌꯦꯡꯉꯝꯃꯤꯅꯤ ꯌꯥꯗ꯭ꯔꯣ ꯏꯇꯥꯎ ꯑꯃꯨꯛꯇ ꯎꯗꯕꯗꯧꯅ ꯌꯥꯏꯌꯦ ꯑꯗꯨ ꯀꯩ ꯂꯩꯒꯦꯕ ꯍꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏꯅꯤ ꯃꯨꯊꯤꯅ ꯍꯟꯗꯛꯀꯤꯁꯤꯃꯗꯤꯀꯣ ꯌꯥꯗꯕꯒ ꯌꯥꯔꯣꯏꯍꯦ ꯑꯗꯨꯅ ꯏꯇꯥꯎꯅ ꯌꯥꯔꯣꯏꯒ ꯍꯥꯏꯔꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯣꯞꯄꯤꯍꯦ ꯑꯁ ꯑꯗꯨ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯀꯣꯏꯊꯣꯛꯇꯅ ꯂꯩꯗꯣ ꯀꯩꯅꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕ ꯑꯁ ꯅꯨꯄꯤꯒꯤ ꯋꯥ ꯑꯣꯏꯔꯦ ꯅꯣꯏꯒꯤꯁꯦ ꯅꯨꯄꯤꯒꯤ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯅꯨꯄꯤ ꯊꯤꯔꯛꯑꯅꯤ ꯅꯪꯒꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤꯗꯨꯕോ ꯑꯩꯗꯤ ꯐꯥꯒꯤ ꯀꯩ ꯍꯥꯏꯔꯝꯕꯅꯤꯀோ ꯅꯣꯏꯅ ꯀꯥꯏꯗ ꯍꯩꯄꯥ ꯁꯥꯔꯤꯕ ꯏꯇꯥꯎ ꯍꯩꯄꯥꯁꯦ ꯁꯥꯗ ꯌꯥꯗꯗꯅ ꯁꯥꯔꯤꯕꯅꯤꯀೋ ꯌꯨꯝꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯁꯤ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯒ ꯃꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯃꯔꯥꯏꯕꯛꯇꯤ ꯈꯔ ꯊꯤꯔꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯂꯩꯃꯤꯟꯅꯕꯅꯤ ꯃꯃꯥꯗꯨꯅ ꯌꯥꯝ ꯑꯣꯠꯄꯤꯗꯅ ꯋꯥꯔꯕꯅꯤ ꯃꯥꯁꯨ ꯑꯗꯨꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯏꯇꯥꯎꯅ ꯃꯥꯒꯤ ꯑꯋꯥꯕ ꯐꯍꯜꯂꯅꯤ ꯑꯗꯨꯒ ꯏꯇꯥꯎꯒꯤꯁꯨ ꯑꯋꯥꯕ ꯀꯣꯛꯑꯅꯤ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯔꯥꯡꯐꯝꯗꯤ ꯐꯔꯦꯅꯦ ꯍꯥ ꯃꯨꯊꯤꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯅꯦ ꯏꯅꯦ ꯇꯥꯊꯣꯠꯇ ꯐꯖꯅ ꯍꯥꯏꯍꯜꯂꯕꯅꯤ ꯅꯨꯄꯤꯗꯣ ꯃꯁꯥꯅꯁꯨ ꯌꯥꯔꯦꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯇꯥꯎ ꯍꯌꯦꯡꯁꯤ ꯅꯨꯄꯤꯗꯨꯒ ꯑꯝꯇ ꯎꯅꯔꯨꯁꯤꯀോ ꯉꯥꯡꯅꯔꯤꯕꯗꯣ ꯊꯣꯏꯅꯨꯁꯨ ꯇꯥꯏ ꯍꯩꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯅꯨꯄꯤ ꯍꯥꯏꯗ꯭ꯔꯣ ꯇꯥ ꯃꯨꯊꯤ ꯑꯌꯥ ꯃꯁꯛ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯇꯥꯆꯧ ꯏꯅꯝꯃꯗꯣ ꯊꯨꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯎꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯁꯨ ꯈꯔ ꯋꯥꯈꯜ ꯇꯥꯅꯕ ꯏꯃꯥ ꯋꯥꯈꯜ ꯇꯥꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯁꯥ ꯂꯥꯟ ꯇꯥꯟꯅꯗꯅꯅꯦ ꯅꯨꯄꯤ ꯊꯤꯕ꯭ꯔꯥꯕꯨ ꯑꯩ ꯃꯤ ꯇꯥ ꯃꯨꯊꯤꯅ ꯐꯩ ꯍꯥꯏꯁꯤꯗꯤ ꯕꯦꯝꯃ ꯊꯣꯏꯅꯨ ꯅꯅꯝꯃ ꯑꯣꯏꯗꯨꯗꯣ ꯐꯈ꯭ꯔꯖꯥꯠꯅꯤꯀꯣ ꯃꯕꯨꯛ ꯃꯄꯥꯎꯒ ꯏꯪ ꯇꯞꯄꯗꯅꯅꯦ ꯃꯁꯤꯗꯕꯨ ꯅꯪ ꯇꯥꯆꯧꯁꯤꯅ ꯌꯥꯗ꯭ꯔꯕ ꯃꯥ ꯅꯨꯄꯤ ꯑꯃꯨꯛ ꯐꯪꯉꯔꯣꯏ ꯑꯗꯨꯅꯦꯕ ꯇꯥꯆꯧ ꯌꯥꯎꯀꯣ ꯎꯅꯔꯨꯆꯣꯕꯀꯣ ꯇꯥꯆꯧ ꯑꯁ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯕꯅꯤꯅ ꯌꯦꯡꯊꯣꯛꯎ ꯇꯥꯔꯦꯗꯅ ꯑꯗꯣ ꯏꯇꯥꯎ ꯑꯩꯅ ꯄꯥꯝꯕ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯑꯗꯨꯝ ꯄꯥꯝꯗꯦꯅꯅꯦ ꯃꯁꯥꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯝꯃꯗꯣꯏꯅꯦ ꯑꯩꯗꯤ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯌꯨꯍꯦꯟꯅ ꯌꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯩ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯨ ꯌꯧꯔꯦ꯫ ꯌꯨꯍꯦꯟꯅ ꯍꯣꯔꯦꯟ ꯀꯣ ꯑꯩꯅ ꯄꯥꯝꯕ ꯃꯤꯗꯥ ꯑꯣꯏꯗꯤ ꯐꯩ, ꯑꯗꯨꯒ ꯅꯠꯂꯝꯗ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣ ꯈꯪꯉꯤꯗꯅ ꯅꯣꯏ ꯆꯣꯞꯆꯁꯅꯤ꯫ ꯑꯁ ꯆꯠꯁꯤ ꯀꯩꯗꯧꯒꯦ, ꯃꯤ ꯉꯥꯏꯔꯝꯃꯅꯤꯁꯦ, ꯊꯦꯡꯉꯤ, ꯑꯩꯈꯣꯏꯅ ꯉꯥꯏꯕꯗ ꯊꯦꯡꯉꯤꯀꯣ, ꯂꯥꯛꯑꯣ꯫ ꯇꯣꯝꯕꯅ ꯂꯥꯎꯍꯩ, ꯂꯝꯅꯒ ꯂꯥꯞꯄꯒ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ, ꯃꯤ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ, ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ, ꯃꯤ ꯀꯨꯏꯅ ꯉꯥꯏꯍꯟꯕ ꯐꯠꯇꯦꯀꯣ, ꯑꯃꯨꯛ ꯋꯥꯈꯜ ꯍꯣꯡꯈꯤꯗꯅꯕ꯫ ꯑꯁꯨꯝꯅ ꯉꯥꯡꯅ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯥꯊꯣꯠꯅ ꯂꯦꯝꯕꯤꯕꯨ ꯀꯧꯊꯣꯛꯄ ꯂꯥꯛꯏ꯫ ꯂꯦꯝꯕꯤ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯀꯦꯇꯨꯀꯤꯅ ꯀꯗꯣꯝꯗꯒꯤꯅꯣ ꯏꯆꯦ, ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯂꯦꯝꯕꯤꯒ? ꯑꯩꯅ ꯂꯪ ꯈꯔ ꯂꯩꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯈꯤꯕꯅꯤ, ꯃꯥꯒꯤꯁꯨ ꯂꯪ ꯈꯔ ꯂꯩꯒꯗꯕ ꯂꯩ ꯍꯥꯏꯕ, ꯑꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦꯗꯅ ꯍꯥꯏꯈꯤꯕꯅꯤ, ꯃꯥꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ? ꯈꯪꯗꯦ, ꯂꯣꯏꯁꯤꯜꯂꯝꯃꯅꯤ, ꯆꯠꯅꯤꯕꯨ ꯍꯥꯏꯔꯗꯤꯅꯦ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯅꯤ꯫ ꯃꯁꯤꯗꯤꯅꯦ ꯑꯃꯨꯛꯇꯒ ꯀꯧꯔꯒ ꯌꯦꯡꯒꯦꯗ꯫ ꯂꯦꯝꯕꯤ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯣ, ꯇꯥꯔꯦ ꯏꯅꯦ꯫ ꯀꯦꯇꯨꯀꯤꯅ ꯍꯥꯏ, ꯊꯦꯡꯅ ꯃꯝꯃꯒ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ, ꯊꯕꯛ ꯌꯥꯝ ꯂꯩ, ꯅꯁꯥꯅ ꯈꯪꯉꯦꯗꯅ꯫ ꯍꯣꯏ ꯏꯃꯥꯇꯣꯟ, ꯃꯝꯃꯣꯏꯗ, ꯂꯥꯛꯑꯣ ꯂꯦꯝꯕꯤ, ꯊꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯇꯥꯊꯣꯠ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯇꯥꯊꯣꯠꯅ ꯍꯥꯏ, ꯕꯦꯝꯃ ꯂꯦꯝꯕꯤꯌꯥ, ꯅꯈꯣꯏ ꯅꯃꯥꯒꯤ ꯁꯔꯩꯗ ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕꯔꯣ? ꯀꯥꯟꯅꯗꯦ, ꯉꯁꯤ ꯎꯅꯔꯤꯉꯩꯁꯤꯗꯀꯣ ꯆꯦꯜꯍꯧꯔꯣ꯫ ꯑꯁ ꯇꯜꯂꯤꯗ ꯏꯅꯦ, ꯈꯪꯅꯕ ꯅꯨꯃꯤꯠꯁꯤꯗ ꯀꯃꯥꯏ ꯆꯦꯟꯗꯣꯏꯅꯣ? ꯅꯪꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯐꯪꯒꯗ꯭ꯔꯣ? ꯉꯁꯤ ꯅꯃꯥꯅ ꯌꯥꯔꯛꯏꯉꯩꯁꯤꯗꯅꯦ ꯀꯣꯛ ꯆꯦꯜꯍꯧꯔꯣ꯫ ꯑꯄꯪꯕꯤ, ꯅꯨꯄꯥꯗꯣ ꯐꯠꯇꯕꯁꯨ ꯅꯠꯇꯦꯅꯦ, ꯏꯅꯦꯅ ꯃꯁꯛ ꯈꯪꯕ ꯑꯉꯥꯡꯅꯤ, ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨꯅꯦ, ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ, ꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯣ ꯏꯅꯦ, ꯃꯊꯪ ꯎꯅꯕꯗ ꯑꯣꯏꯅ ꯆꯦꯜꯂꯒꯦꯕ, ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯃꯜꯂꯤ, ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯄꯥꯝꯕꯤꯅꯤ ꯄꯥꯝꯕꯤꯔꯣꯏꯁꯨ ꯈꯪꯗꯦ, ꯅꯨꯄꯥꯅ ꯍꯧꯗꯅ ꯑꯩꯅ ꯀꯃꯥꯏꯅ? ꯍꯧꯔꯛꯀꯅꯤ, ꯅꯪꯒꯤ ꯐꯖꯕꯁꯤ ꯎꯕꯗꯅꯦ ꯃꯥ ꯑꯗꯨꯝ ꯉꯥꯎꯈ꯭ꯔꯗꯧꯅꯤ, ꯌꯦꯡꯉꯣ, ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯗ꯭ꯔꯥ ꯌꯦꯡꯉꯣ꯫ ꯍꯥꯏ, ꯃꯈꯣꯏ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦꯍꯦ, ꯑꯥꯗꯒꯤ ꯁꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯁꯤꯗ ꯂꯩꯌꯨꯀꯣ, ꯑꯩ ꯀꯧꯁꯤꯜꯂꯛꯀꯦ꯫ ꯏꯅꯦꯁꯨ ꯑꯗꯨꯝ ꯂꯩꯌꯨꯀꯣ, ꯆꯠꯈꯤꯅꯨꯋꯣ꯫ ꯍꯦ, ꯅꯨꯄꯥ ꯅꯨꯄꯤ ꯎꯅꯕꯗꯕꯨ ꯍꯅꯨꯕꯤ ꯑꯩꯈꯣꯏ ꯌꯥꯎꯕ ꯍꯧꯅꯕ꯭ꯔꯅꯦ? ꯉꯥꯡꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯣ? ꯅꯪꯕꯨ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗ ꯍꯦꯛꯇ ꯐꯣꯡꯗꯣꯛꯍꯧ ꯍꯥꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯊꯣꯠꯅ ꯍꯩꯃꯥ, ꯅꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯦ ꯉꯥꯏꯕ? ꯃꯨꯊꯤꯅ ꯏꯅꯦ, ꯀꯨꯏꯔꯦꯗ, ꯑꯩꯈꯣꯏꯗꯤ ꯊꯦꯡꯉꯅꯤꯅ ꯍꯥꯊꯨ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯤ꯫ ꯑꯗꯣ ꯏꯅꯦ, ꯑꯥꯗꯒꯤ ꯁꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ꯫ ꯍꯥꯏꯌꯨ ꯍꯦꯟ, ꯐꯖꯅ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯎꯀꯣ, ꯆꯠꯂꯨ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ? ꯀꯩꯅꯣꯅꯦ ꯉꯁꯥꯏ ꯍꯥꯏꯕꯣ? ꯑꯗꯨꯕꯨꯔꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯉꯥꯡꯅꯕ ꯋꯥꯕ ꯅꯨꯄꯤ ꯀꯣꯏꯌꯨ ꯌꯥꯗꯕ, ꯑꯗꯨꯗ ꯃꯁꯥꯅ ꯄꯥꯝꯂꯕꯗꯤ ꯉꯁꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯁꯨ꯫ ꯍꯩ, ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ, ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯖꯔꯁꯅꯤ, ꯑꯩꯈꯣꯏꯈꯔ ꯍꯟꯗꯣꯛꯄꯤꯁꯤ꯫ ꯑꯁꯨꯝꯅ ꯇꯟꯖꯥ ꯈꯪꯕ ꯁꯥꯗꯨꯅ ꯇꯟꯖꯥ ꯄꯤꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯀꯧꯕ ꯂꯝꯗꯝꯅꯤ, ꯃꯇꯝ ꯀꯧꯕ ꯃꯍꯥꯛꯅ ꯇꯝꯂꯦ ꯅꯤꯡꯉꯣꯜ ꯁꯔꯨꯛꯁꯨ, ꯇꯥꯔꯤ ꯈꯣꯏꯃꯨ ꯀꯌꯥꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯄꯥꯎꯗꯨ, ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯁꯛꯇꯝꯅ ꯃꯣꯏꯔꯥꯡ ꯁꯔꯥ ꯁꯜꯂꯛꯂꯦ, ꯅꯤꯡꯉꯣꯜ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜ ꯃꯥꯟꯕꯤꯗꯨ ꯄꯨꯝꯕꯨꯝꯅꯕꯤ ꯃꯥꯏꯊꯣꯡꯅꯤ, ꯁꯕꯥꯟ ꯌꯦꯡꯂꯨꯏ ꯈꯨꯟꯅ ꯏꯠꯇꯨꯅ ꯁꯥꯒꯨꯝꯕꯅꯤ, ꯂꯨꯇꯨꯡ ꯇꯥꯕ ꯁꯝꯂꯥꯡꯅ ꯇꯥꯡꯖ ꯂꯤꯟꯒꯨꯝ ꯂꯦꯡ ꯆꯠꯄꯤꯅꯤ, ꯃꯤꯠꯐꯝ ꯍꯣꯡꯕ ꯌꯥꯗꯕ ꯁꯕꯥꯟꯅꯤ, ꯑꯎꯕ ꯀꯅꯥꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯕꯅꯤ, ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯒꯨꯝꯅꯤ, ꯄꯛꯆꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯅꯥꯆꯣꯝꯗꯨ, ꯐꯖꯕꯒꯤ ꯍꯧꯔꯛꯐꯝ, ꯅꯨꯡꯁꯤꯕꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯔꯔꯦ, ꯊꯣꯛꯂꯔꯦ ꯄꯨꯝꯅꯃꯛ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯐꯝꯗ, ꯑꯍꯜ ꯑꯉꯥꯡ ꯊꯥꯗꯅ ꯉꯥꯎꯍꯜꯂꯦ, ꯅꯨꯡꯁꯤꯅꯍꯜꯂꯦ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯁꯛꯇꯝꯅ꯫ ꯌꯨꯍꯦꯟ ꯏꯀꯥꯏꯅ ꯀꯌꯥꯗ ꯅꯤꯡꯊꯤꯈ꯭ꯔꯕꯅꯣ? ꯁꯤꯕꯨ ꯑꯩꯒꯤꯔꯅꯦ? ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯌꯥꯔꯕ꯭ꯔꯅꯦ? ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯕꯤꯔꯛꯀꯦ? ꯍꯪꯒꯥꯝ ꯆꯥꯔꯛꯑꯦ꯫ ꯇꯥꯃꯣꯗꯤ? ꯑꯩꯗꯤ ꯏꯔꯣꯝꯕ ꯆꯥꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕꯤꯕ? ꯀꯨꯏꯗ꯭ꯔꯤꯗ, ꯑꯗꯣ ꯄꯥꯎꯈꯨꯝ ꯑꯩꯅ ꯐꯪꯉꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ? ꯊꯥꯖꯕꯤꯗꯕ꯭ꯔꯥ? ꯅꯪꯒꯤ ꯅꯁꯛ ꯅꯇꯧ ꯐꯖꯕꯁꯤ ꯎꯕꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤ, ꯑꯗꯨꯅ ꯑꯃꯨꯛꯇꯪꯒ ꯇꯥꯅꯤꯡꯗꯨꯅ ꯍꯪꯉꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯗꯦ, ꯑꯩꯗꯤ ꯑꯇꯣꯟꯕ ꯖꯥꯠꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕꯗꯤ ꯂꯣꯏꯅ ꯈꯪꯉꯤ, ꯏꯅꯦ ꯇꯥꯊꯣꯠꯇꯒꯤ, ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯅꯪꯒꯤ ꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ, ꯑꯩꯅ ꯅꯨꯡꯉꯥꯏꯍꯜꯂꯗꯣꯏꯅꯤ, ꯑꯍꯥꯟꯕ ꯎꯕ ꯅꯨꯃꯤꯠꯁꯤꯗ
ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯈꯪꯅꯔꯛꯇꯦ, ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯒꯅꯤꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯪ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯂꯛꯏ ꯈꯨꯗꯛꯁꯤꯗ꯫ ꯑꯁꯦꯡꯕꯒꯤꯔꯅꯦ? ꯍꯌꯦꯡ ꯑꯩꯕꯨ ꯇꯥꯊꯤꯅꯗꯤ ꯇꯧꯕꯤꯅꯨꯀꯣ꯫ ꯁꯨꯡꯇꯧ ꯍꯦꯛ ꯇꯧꯔꯣꯏ, ꯑꯗꯣ ꯑꯩꯒꯤ ꯄꯥꯈꯠꯄꯁꯨ ꯅꯪꯅ ꯀꯣꯛꯍꯜꯂꯣ꯫ ꯀꯃꯥꯏꯅ? ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯊꯨꯃꯟꯗ꯭ꯔꯣ? ꯈꯪꯅꯗꯁꯨ ꯉꯥꯏꯔꯤ, ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ꯫ ꯂꯦꯝꯕꯤ, ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯤ, ꯑꯩ ꯅꯪꯕꯨ ꯀꯨꯏꯅ ꯋꯥꯍꯟꯕ ꯄꯥꯝꯗꯦ, ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯏꯀꯥꯏꯕꯒ ꯌꯥꯅꯈ꯭ꯔꯦ꯫ ꯇꯥꯃꯣ, ꯑꯩꯕꯨ… ꯂꯥꯎ ꯆꯠꯂꯁꯤ ꯂꯦꯝꯕꯤ, ꯏꯕꯥꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯇꯝꯕ ꯉꯝꯗꯦ, ꯑꯩ ꯈꯪꯉꯤ, ꯑꯗꯨꯅ ꯉꯁꯤ ꯆꯠꯂꯁꯤ꯫ ꯅꯨꯄꯤꯗꯤ ꯑꯍꯨꯝꯂꯛ ꯄꯪꯊꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗ ꯂꯦꯝꯕꯤ ꯄꯪꯊꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯕ ꯎꯕꯗ ꯃꯇꯨꯡ ꯏꯜꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯌꯨꯍꯦꯟꯗ ꯆꯦꯟꯕ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯦꯝꯕꯤ ꯃꯃꯥꯇꯣꯟꯅ ꯏꯟꯊꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯈꯤ꯫ ꯂꯦꯝꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯏ, ꯃꯅꯦꯝꯄꯣꯛꯄꯨꯁꯨ ꯌꯥꯅꯅꯕ ꯆꯠꯄ ꯉꯝꯃꯤ꯫ ꯁꯈꯤꯅ: ꯍꯩ ꯃꯧ, ꯂꯥꯎꯅꯤ ꯅꯪꯕꯣ, ꯏꯃꯥꯒꯤ ꯍꯤꯡꯒꯣꯜ ꯆꯪꯉꯨꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯍꯥꯏ, ꯍꯤꯡꯒꯣꯜꯁꯦ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯁꯤ, ꯑꯗꯨꯝ ꯆꯥꯕ ꯉꯝꯄꯣꯠꯇꯦ ꯂꯩꯔꯒ, ꯅꯠꯇ꯭ꯔꯅꯦ? ꯍꯣꯏ ꯏꯃꯥ, ꯊꯥꯁꯤ, ꯂꯩꯔꯒ ꯆꯥꯕꯗꯩꯗꯤ ꯏꯁꯥꯅ ꯊꯥꯖꯕꯅ ꯐꯩꯗ꯫ ꯍꯥꯏ, ꯑꯩꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯍꯥꯏꯔꯕ꯭ꯔꯥ? ꯍꯥꯏꯔꯦ ꯏꯃꯥ, ꯃꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯕꯅꯤ, ꯆꯠꯆꯔꯁꯅꯤꯗ꯫ ꯑꯗꯨꯅꯤ, ꯊꯕꯛ ꯈꯔ ꯆꯠꯍꯟꯒꯗꯕꯅꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯅꯈꯣꯏ ꯊꯕꯛ ꯀꯟꯅ ꯁꯨꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯅꯤ ꯃꯃꯧ ꯌꯥꯅꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅꯩ꯫ ꯆꯥꯎꯇꯣꯟꯅ: ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ, ꯅꯃꯥꯁꯦ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯜꯍꯟꯕ ꯉꯝꯃꯤ꯫ ꯑꯩꯗꯤ ꯅꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯏꯃꯥꯕꯨꯁꯨ ꯌꯥꯅꯕ ꯆꯠꯄ ꯉꯝꯃꯤꯗꯣ꯫ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯏꯁꯧ ꯏꯔꯥꯡ ꯑꯗꯨꯝ ꯂꯥꯡꯕꯅꯤ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯅꯝꯃ ꯂꯥꯛꯄꯗꯒꯤ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯜꯂꯦ꯫ ꯑꯗꯨꯕꯨꯗꯤ ꯅꯪ ꯇꯥꯆꯧꯅ ꯂꯧꯕꯅꯤꯗꯅ꯫ ꯆꯥꯎꯇꯣꯟꯅ: ꯇꯥꯕꯗ ꯋꯥꯏꯀꯣ, ꯃꯄꯥ ꯂꯩꯀꯣ꯫ ꯑꯁ ꯀꯥꯎꯍꯦ, ꯑꯩꯈꯣꯏ ꯐꯥꯕꯁꯤꯃ꯫ ꯌꯨꯍꯦꯟ ꯏꯀꯥꯏꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯣꯏꯅꯨꯅ: ꯍꯣ ꯇꯥꯆꯧ, ꯏꯀꯥꯏꯕꯁꯤ ꯂꯝꯖꯦꯟ ꯌꯥꯝ ꯌꯥꯡꯉꯤꯀꯣ꯫ ꯍꯥꯏ ꯏꯕꯦꯝꯃ, ꯅꯅꯝꯃꯁꯦ ꯂꯨꯅ ꯇꯧꯀꯣ, ꯃꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯏꯁꯣꯔ ꯆꯪꯕꯒꯨꯝꯕꯅꯤ꯫ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ, ꯅꯅꯝꯃꯒꯤ ꯅꯕꯨꯛ ꯅꯥꯒꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦꯀꯣ꯫ ꯉꯛꯇꯤ ꯐꯖꯅ ꯉꯛꯏ ꯅꯃꯥꯁꯤ, ꯐꯖꯅ ꯑꯣꯜꯂꯤꯅꯦ ꯃꯁꯤꯁꯨ꯫ ꯑꯗꯨꯅꯤ ꯄꯥꯕ, ꯏꯅꯝꯃꯁꯦ ꯀꯔꯤꯃꯠꯇ ꯋꯥꯠꯇꯦ ꯃꯉꯣꯟꯗ, ꯁꯛ ꯍꯥꯏꯔꯥ ꯗꯃꯥꯗ ꯐꯖꯩ, ꯌꯨꯝ ꯀꯣꯏꯕ ꯍꯥꯏꯔꯥ ꯁꯥꯊꯤꯅ ꯍꯩ, ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯏꯃꯥꯁꯦ ꯋꯥꯈꯜ ꯇꯥꯍꯟꯕ ꯉꯝꯃꯤꯕꯁꯤꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥꯁꯨ, ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯃꯥꯁꯨ ꯋꯥꯖꯔꯕꯅꯤ ꯅꯃꯥꯅ ꯍꯥꯏꯔꯤꯈꯩ ꯏꯟꯕꯗ꯫ ꯅꯃꯥꯁꯦ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯃꯤꯗꯗꯤꯅꯦ ꯂꯨꯅ ꯈꯜꯂꯤꯅꯦꯍꯦ ꯃꯁꯦ꯫ ꯄꯥꯕꯅ ꯍꯧꯖꯤꯛꯇ ꯈꯪꯉꯤꯔꯣ ꯍꯥꯏꯁꯦ? ꯈꯪꯉꯤꯗ ꯑꯗꯨꯕꯨꯗꯤ, ꯃꯥꯅ ꯍꯥꯏꯕ ꯂꯣꯏ ꯏꯟꯕꯗꯤ ꯀꯅꯥ ꯉꯝꯅꯤ, ꯏꯃꯧ ꯅꯨꯄꯤꯁꯤ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯅꯕꯨ ꯏꯃꯥꯅ ꯂꯨꯅ ꯈꯜꯂꯤꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯦ ꯏꯅꯝꯃꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯤ, ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏꯅ ꯌꯥꯔꯕꯅꯤ꯫ ꯃꯁꯤꯅꯤꯅꯦ ꯑꯐꯕ ꯃꯧ, ꯑꯐꯕ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯐꯔꯦ, ꯏꯄꯥ ꯊꯕꯛ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯁꯈꯤ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯕꯇ ꯏꯟꯗꯨꯅ ꯉꯁꯤꯗꯤ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯌꯨꯍꯦꯟꯅ: ꯂꯦꯝꯕꯤ, ꯅꯪꯁꯦ ꯄꯨꯔꯥ ꯂꯥꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯅꯪ ꯑꯃꯅ ꯄꯨꯝꯍꯣꯟ ꯍꯦꯛ ꯑꯣꯜꯍꯜꯂꯤ꯫ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ? ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯍꯥꯟꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯍꯥꯏꯕ꯫ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ, ꯏꯃꯥꯁꯦ ꯀꯅꯥꯝꯇꯅꯒꯅꯦ ꯏꯟꯁꯤꯟꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯄꯗꯩ ꯏꯃꯥꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯇꯥꯈ꯭ꯔꯕꯅꯣ꯫ ꯅꯪꯁꯦ ꯌꯥꯝ ꯐꯩ, ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯅꯪꯒ ꯊꯦꯡꯅꯍꯟꯕꯒꯤ꯫ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯕꯨꯁꯨ ꯊꯥꯒꯠꯂꯤ, ꯑꯩ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯈꯜꯂꯝꯃꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯦꯅꯥ ꯇꯥꯔꯦ ꯋꯥꯈꯜꯁꯦ꯫ ꯇꯥꯃꯣ, ꯑꯩꯗꯤ ꯑꯋꯥꯕ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ, ꯏꯃꯥꯒꯤ ꯋꯥꯗꯤ ꯃꯥꯅ ꯍꯥꯏꯕ ꯈꯔ ꯌꯥꯕꯤꯔꯒ ꯑꯩꯈꯣꯏꯅ ꯑꯐꯕꯗ ꯇꯧꯍꯟꯕ ꯑꯗꯨꯝ ꯌꯥꯖꯕꯗꯨꯕꯨ꯫ ꯑꯩꯅ ꯈꯜꯂꯝꯕꯗꯣ ꯆꯞ ꯆꯥꯅ ꯐꯪꯉꯤ꯫ ꯑꯩ ꯏꯃꯥꯕు ꯋꯥꯈꯜ ꯇꯥꯍꯟꯒꯗꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯕꯗꯤ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯜꯂꯝꯕꯗꯣ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯊꯨꯡꯉꯤ꯫ ꯑꯩ ꯄꯦꯜꯂꯦ ꯂꯦꯝꯕꯤ, ꯅꯪꯁꯦ ꯇꯁꯦꯡꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯕꯨ ꯄꯪꯊꯥ ꯊꯥꯒꯠꯄꯤꯅꯨꯗ,
ꯑꯩꯅ ꯇꯧꯖꯕ ꯈꯔꯗ ꯏꯃꯥꯅ ꯄꯦꯟꯕꯤꯕꯒꯤꯅꯦ ꯇꯥꯃꯣ. ꯑꯩꯅ ꯀꯩꯁꯨ ꯑꯍꯦꯟꯕ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ. ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨꯀꯣ ꯂꯦꯡꯕꯤ. ꯇꯥꯃꯣ, ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯥꯏꯗ ꯆꯠꯂꯨꯗꯣꯏꯅꯣ? ꯏꯃꯥꯅꯁꯨ ꯏꯟꯊꯣꯛꯄꯤꯔꯦ. ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯌꯨꯝꯁꯦ ꯈꯛꯇꯅꯤ ꯆꯪꯖꯐꯝ ꯂꯩꯔꯤꯕ. ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯊꯃꯣꯏꯒꯤ ꯃꯄꯨꯅꯤ, ꯊꯋꯥꯏꯒꯤ ꯊꯋꯥꯏꯅꯤ. ꯅꯪꯕꯨ ꯀꯩꯁꯨ ꯊꯥꯗꯣꯛꯑꯣꯏ. ꯑꯁꯨꯝꯅ ꯁꯈꯤꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ. ꯉꯥꯡꯅꯕ ꯋꯥꯕ ꯁꯈꯤ ꯉꯁꯤꯗꯤ ꯃꯃꯧꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯍꯟꯕꯤꯕꯗꯒꯤ ꯅꯤꯡꯊꯤꯅ ꯈꯣꯡꯒꯨꯜ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯐꯕꯅ ꯀꯔꯤꯅꯣ, ꯐꯠꯇꯕꯅ ꯀꯔꯤꯅꯣ, ꯇꯧꯍꯩꯕꯅ ꯀꯔꯤꯅꯣ, ꯇꯧꯍꯩꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯃꯧꯅ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤ. ꯑꯗꯨꯅ ꯁꯈꯤ ꯃꯤꯔꯛ ꯇꯤꯟꯕꯗ ꯆꯣꯞꯄ ꯅꯪꯕ ꯂꯩꯔꯝꯗ꯭ꯔꯤ. ꯄꯨꯝꯅꯃꯛ ꯃꯃꯧ ꯅꯨꯄꯤꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯖꯩ. ꯑꯐꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗꯒꯤ ꯋꯥꯈꯜ ꯃꯥꯟꯅꯗꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯏꯪ ꯇꯞꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯍꯥꯏꯕꯁꯨ ꯑꯣꯏꯈꯤꯔꯝꯃꯤ.